ngase phong tuan tuan Manipuri sifong singa masum thokiba thaudo wathok singdagi maru oibe I pausing khongatcharaga Manipur top channel gi maikedi gi ma'am da share tawzagi ahanbada mairoi singi mama mapa sing exam pami em COVID-19 gi laiset Hengalaktuna CBSE na loba class 10 gi examination cancel tokiba masum class 12 examination na matam kaktana yaithokragasu Manipur gi oina di haujuk phawi oina exam cancel tobu natragana yaithokpagi wafam leitri han education minister S Rajan phongdokre mana makha tana haiki CBSE na loba exam kaktana tana atai state exam pangthokpagi body oidiba board natragana council singi exam singsu class 10 gi oina cancel tobagi warep lawkiba duga class 12 kina yaithokibagi warep lawkiba leire adubo Manipur gi oinadi mama mapa oibisingna masa singbo hujiksu exam ningthina pangthok haningli mahairoi singi matik mayai lepa haibisi exam pangthoklaba matamdata khangba maramna Manipur gi oinadi exam pangthokadra natragana pangthokloidra haibadu covid ki phibam asi khara yengkibagi tangai fadaba leiri haukiba sayol gi hauraga ngasi fawbro COVID-19 license sandorakpagi sang wanghalai positive oibesu ngasi nongmada kunthraga mapon oikhi handak marak positive oirakliba mayamasi mapanigi Manipur sanglakpa miyoi sing oina tawi maramaduna mapanigi sanglakpa miyoi sing ningthina sek tobagi tangai fadabalai masina maram oiraga nongthak lambida lakpa natragana kangpha lambida lakpa oiragasu Manipur dabu sanglakke hairagadi RT-PCR test tawraga madugi result negative oiraba matamdata Manipur sanglakpa yahananabagi warep lawkibaduna COVID-19 gi laiset thingbara asauba kanaba phangani magna makhatana haiki COVID-19 gi laiset hengalakpa masum laingakna kari tawgadage haibadu matam gi oina nainaduna lairi haujiksu phibam asida mayoknabani haiduna khoirambal kaithel singa masum kaithel asida lairiba nupi kaithel ahum thingjinbana state asigi economy da yamna sauna soongani maram aduna kaithel sing hektamak thingjinbagi muhutta numidangna curfew thamba masum tangai fadaba laklagana kaithel sing asi rotation da thingnanaba khannarakpa yai kaithel su thingdringai khoirambal kaithel amadi state asigi maruoiba mafam punamak hangdoktuna thamlaga mahiroi singda COVID-19 gi laiset sandorakpa thingnanabani haiduna exam pangthokpa tokpa masum matam yaithokpa haibisimak phajaba wali wakhal tarab angang singdi makha tana offline da class tawbagi kanaba lei karigumba kaithel sing thingbagi tanpham ama laklagadi tangai fadan school singsu thingbagi warep larakpa yai adobu mama mapa singnadi masa sing exam thaningi makhoigi sentiment lenga asina yamna kupni yingsilli hainasu mana makha tana su phungdorakli amaromda atopa pawamana khongjom mega tourist center da ticket kaklaga thamnamba dayo ama huran khre Thabal district ki manung chanba khongjom Keba Singkhongi Mega Tourist Center da parking fee piraga thamlamba dayo registration number MN04D5389 huran khre Tourist Center adu yengsinbagi thabak toriba miyoi singda gari edu phangnaba natragana mahut ama singnaba hairubada gari mapuda on khattuna akan aring singlaga leire hiramasida mari lenaba singna miyeng sangbiyu haina mangkhriba gari edu gi mapu langthel mamang lekai digi moirang them tombana phungdorakli ngasi langthel da paumi kharaga unabada mahna hai saliba thasigi taraga mari hokiba yumsake sa sarawba numiki nungthil da masa nupa lanthoibana dayo gari adu mamanaba amaga loinana khebasing kaba sakhibane tourist center aduda sangnaba counter dagi ticket kakpada gari gi parking fee lupa kun mi anigi entry fee lupa kun photo kapagi lupa yangkai puna lupa maudra piramlaga singkhongna gari adu park toramani adubo singkar roga halakpada gari adu leiramdabadagi counter gi miyoi singamade atai mari leinaba singda wakatki matamaduda tourist center adu senabagi thaudang lauriba khongjom integrated mega tourism development cooperative society gi president ni haiba mangi babu kawo miyoi amana hayeng nungalaga wari sanasi hairaga thadorakhi gari mangkhibagi complaint tawbada counter manungda phamliba miyoi amana ticket ki carbon copy adu semjin tawbagi video clip su leire numit aduda khongjom police station ayiba sirol pisinduna mangkhriba gari adugi khungul libina ba haijaki bisu leikrabani mangna makhata na hai mathangi numit tha asigi taraga mangada tourist center aduda satuna president amasum secretary gi wari sanabada secretary o sunil na mangkhriba gari adu singba ngamloi takningba mafamda taklu so hain akan bo wahai wata kya sijinaduna akan aring singnarakibado pende amasum nuaite
tourist kya lakriba mafam amada gari mang bahibasi sienaribasing aduna daita lawgadabani pifam thokpa phi piraga sanglibani maram aduna gari edu phanganba natragana mahut ama pinaba tourist center asigi mari lainabasingna athubada hotnabiyo hainasu makhatana pawsina phongdorakli ngasayo ki pawrusu myamda share tawjagrabani tawtaba amuhana myamda share tawjagi yamna mak nungaiba paw ama oibana Mirabai Sanuna world record thamkhre former world champion Mirabai Sanu hauji Tajikistan sathariba Asian Championship ta clean and jakta world record thambaga loinana bronze medal phangkhre masagi sai kunga taruk surba Indian asina snatch ta kg 53 aduga clean and jakta world record oina kg samaga taraga mapan punna kg saniga manga thangathi han leramba world record na clean and jakta kg samaga taraga nipani mamang sagi February da pangthokiba national championship ta Mirabai Sanuna snatch ta kg Marfuguni pan amadi clean and jack the kg samaga taraga mga puna kg saniga uhum thangat khibani hainasu paw amana makhatan phungdorakli amasu mayam da tentang na do paw tanga hapsaramge national testing agency NTA dagi thadorakpa warol ma mayam da share tawjage public notice ni April gi tang taraga ni pan da thokibani amasu masisna hairi madudi mokhoigi joint entrance examination men adugumlaba English ngani kunga mathoi April la pangthokadaba April section gi adugumda postpone tawre hainasu national testing agency dagi thadropa public notice amanasu makhatana phungdorode musma hauji COVID-19 sigi yengla kana postpone tawbane hainasu sigi notice na su makhatana phungdorakli lusilakpoina topa paung tanga mayam da hapsaramge mask uptabasing lupa sanga fine tawragani train singamasum railway premises ta marks uptana lairamba mi lupa sangwa fine tawani haina Indian Railways na thangjan mita lakthokre laiba asida COVID-19 case wangkhalakpadagi order adu issue tawkibani order adu makha taba notice thoktriba phawba tha taruk sanagadabani Indian Railways ki order aduna hai tin sitpa amadi manaba thawong sing thingba loinana train sing yauna railway premises ta miyamna soidana marks face cover seasonanaba Indian Railways rule gi 2012 ki makhada haidiba mafam singa sida mark seasonarandaba miyoi singdagi railway officers singna fine oina lupa sangwa logani hiramasiga mari lainana makha taba order thoktriba phawba railway na tha taruk phawba action lokhatpa yai laiba asida COVID-19 case wangkhalakpadagi state government singna order sing issue tawduna yumdagi mi tinba mafam singda tholakpada marks uptaba singdagi fine sauna lokhi mamangdo Uttar Pradesh government na marks uptaba ahanba offender sing lupa lising fine tawragani haina lauthokhi hainasu pawsin makhatana phongdoragni do myam hujiki nati pawsin matanga sa lusinjaragi amasu myam anabu I paw leragadi so dina myam da update pizaragi do especially oina myam khogi Manipur ki board ki class 10 amasum 12 thadaba sin nausing gi tamakta anabu I paw hek leragadi so dina myam da update pizaragi haina channel si makete su myam da request tawjari amasu myam pathok sagi bisida so hiba lan khiba kya yar su myam ngak pi genen channel si makete request tawjari and thank you